World Oral Health Day ga mari leinana Dental College JNIMS amadi Department of Pediatrics and Preventive Dentistry anina A happy mouth is a happy mind haiba theme da oral health awareness street play ama ngasi Khwairamband Ima Keithel da Utkhre Khwairamband mari leinana Department of Paediatric and Preventive Dentistry JNIMS ke Associate Professor Dr. Leinana hai aikhoigi ya asi aikhoigi hakchanggi khwaidagi maru oiba organ amani maramdi hakchang phana thamnaba honabada machi oiba chinjak seng chaba mathau tai ya asi yadrabadi pumnamak arembani Maramaduna aikoina aikoigi dental health asi toina check taubiba nongmada brush anirak taubiba amadi yada sokadaba chinjak seng charuidabani ya naraba matam khaktada dentist consult taubigano sokshin kraba matungda layeng-bagi mahut sokjindringaida hana soktanaba honahobana khwaidagi faba pambaini haina mahangna haiki street play asi miyam da akoigi oral awareness ki matang da khangan janabai da makka akoi sinjaba program ni ya sina akoigi general akoigi body akoi haksang da yamna suhunge aso akai thuhunge habase asi matang da akoigi play sida loina mak tapira gani ya si akoigi narakpa matam da chilakpa matam da pumo matam da akoi hospital gumba clinic kum da chatpase sima tabi gano habadi ya se kon kitang khal amot akai urena tagana ya tin chaba kitang ure hairagadi adudo adum heta ngalinga da chapi hoba aduga aina yam maru aina hajan badi akoigi no habadi two rules haibam lei ko two rules haiba two rules habadi akoi no moda brush anirak singbi ba ko chahi amada anirak akoi check up chapi ba regular check up chapi ba aduga ani brush se akoi singbi sima I hajani